Online shopping tꯧꯕꯒꯨꯝ Booking tꯧꯕꯒꯨꯝ ꯑꯩꯅ ꯅꯪꯕꯨꯁꯨ ꯂꯩꯗꯣꯏꯅꯤ ꯊꯣꯏꯕꯤꯅ ꯈꯪꯕ ꯄꯥꯝꯕꯒꯨꯝ ꯅꯨꯡꯁꯤꯖꯕꯒꯨꯝ ꯑꯩꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩꯌꯦ ꯍꯥꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯈꯨꯗꯤꯡ 이닝 ꯇꯧꯅꯤ ꯂꯝꯍꯦꯟꯕꯤ 이ꯧꯁꯤꯅꯦ ꯅꯇꯨꯁꯨ ꯅꯃꯥꯡꯁꯤꯟꯅꯅꯤ ꯑꯇꯣꯞꯄ ꯌꯦꯡꯍꯟꯅꯤꯡꯗꯦ ꯑꯇꯣꯞꯄ ꯀꯣꯏꯍꯟꯅꯤꯡꯗꯦ ꯃꯤꯅꯒ ꯍꯟꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯪꯃꯥꯡ ꯃꯥꯡꯖꯔꯦ ꯅꯪꯕꯨ ꯀꯣꯏꯁꯟꯖꯟꯅꯔꯤ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯗꯣꯏꯅꯤ ꯂꯥꯂꯥ 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 yeah 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 ꯂꯥꯂꯥ 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 yeah 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 yeahꯊꯃꯣꯏꯁꯦ ꯆꯥꯛꯑꯦ ꯍꯦ ꯀꯥꯔꯦ ꯍꯦ ꯃꯩꯈꯨ ꯋꯥ ꯋꯥ ꯀꯥꯔꯦ ꯅꯪꯒꯤ ꯁꯛ